Hello mayam, ado mayam ngasi di ay mayam da wari khara haige. Ado mayam dum khangam basu jai ko thumbnail dagi so ay title la sum iramge to mayam se sum khangam bajai. Aduga mayam aina asigi video se like views pam bagi damak ta isim jara kwasunate and engonda kanam su kanana su engonda moi family gi tarap ta isu sima hoiba laite. Just aina magi adugi pau do ta bai di adugi news to uru badagi yamna haidi nungai ta bama phau dana aina dum asigi video se semak pani haidi aigi video se dagi su dum mayam na sum jengak pajawra su aigi video dagi through dagi su moi da kitang help phangna baina. Do wari se kaina bada akoi kasargi sunai romgi angang ka akoi hajik masa se brain cancer na na laire angang se chahi manga ta ne phari se ado hajik masa se ma Delhi da layeng yai do ai mayam tum sigai photo do su angang dugi photo hajik layeng bai photo du su ai dum siga thokalamge screen da adogi hajik di moina irakpa ma ki angang dugi maram da irakpa kai dum wari sing du ai siga dum mayam thokalamge mayam dugagi su sum pabio ado ma hajik se Delhi da layeng ni do layeng ba se kano surgery ahum budi loi khara ba do hajik surgery ama khaka tawdori ado surgery taw ba se khogi 40 lakh muk changane na hayaba do 40 lakh si dia khogi paisa se jamna jami dana ko aduna mo family gi tarap tagi su khoi mayam gi pham da sum help ni jarak ba hai tare ko do ai gi so ai angama ngamjaba ai help ba kano to ja khara isu ngamjaba khara dum mateng pang ja khara do ai gi video se yeng biri ba mayam na su esa noi gi angam ba do adu do ai asiga moi gi ma moina pira pa QR code to so ai siga thokalam ge do gi moi gi bank ki detail du so ai siga thokalam ge mayam na through QR code or bank moi gi masagi bank account pi ba do account number pi bado adugi through dagi su mayam dum online thabi ki baja gani to mayam haji athuba matam da ko haidi asigum basidi thinda baja dena duna jengbiri ba mayam angam ba na sana sagi angam ba do yana yaraga di ko mayam help to bi ko angang dugi akoi mayam pudara angang loi kan bi si nungai ta ba chahi manga ta phaba angang ni dana ko to angang duna khoi gi hajik ma layeng isiga mana kayam wana khangam duina do adu mayam su sum adi khangbiram gani do mayam na khoi gi angam bado jaraga di athuba matam da help to bi ko aina piriba QR code khangde bank account ki moi number duga aduga aina akhoi kasar gi youtuber sing kasar gi khangde manipur gi khangde ko moisu moi da so haijaning ba dai di moisu ubiba akhoi kasar gi di anamba uramba jai do kasar gi youtuber sing asu moi angang sigi maram da sumaina moi gi video do dum happy da di phagani ang khali ko gi di acho ba akhoi kasar da su youtuber mayam lai ribani aduna moisu dum share to bio aduga akhoi gi manipur gi youtuber mayam na su dum jaraga di ko angang du gi details kai ka do dum uramba su jai aduna akhoi gi manipur gi youtuber na su dum uraga di share to bio adi noi gi through da gi su angang duga adi paisa khitang adi moi gi family da help phangadi faidana aduni dune na mayam da haning mase so mayam yaraga di yang na help to bio to mayam loisalage ngasi gi di matang siga